ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯏꯕꯣꯍꯜꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯊꯕꯛ ꯇꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ. ꯅꯨꯄꯤ ꯑꯃꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯥ ꯏꯕꯣꯍꯜ? ꯃꯗꯨꯗꯤ ꯈꯪꯗꯦ, ꯁꯔꯅ ꯍꯥꯏꯔꯛꯄ ꯑꯣꯔꯗꯔꯅꯤ, ꯃꯌꯥꯝ ꯍꯟꯅꯅꯕ ꯇꯧꯔꯁꯤ. ꯏꯕꯣꯍꯜꯗꯨ ꯆꯠꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯈꯩꯗꯣ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯄꯤꯔꯇꯤ, ꯅꯪꯗꯤ ꯆꯠꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯅꯤ ꯏꯅꯦ, ꯏꯅꯦ ꯍꯣꯏ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯣ. ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯆꯠꯈ꯭ꯔꯦ. ꯄ꯭ꯔꯤꯇꯤꯗꯨ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯏꯕꯣꯍꯜꯅ ꯊꯤꯡꯂꯛꯏ. ꯀꯥꯏꯗꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯗꯥꯗꯥ, ꯂꯤꯛꯂꯥꯏ ꯎꯅꯒꯦ ꯇꯧꯕꯅꯤ. ꯏꯕꯦꯝꯃꯗꯤ ꯆꯠꯈꯤꯕ ꯀꯨꯏꯔꯦꯅꯦ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ, ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯦ. ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯦꯝꯃ? ꯀꯩꯝꯇ ꯇꯧꯗꯦ. ꯄ꯭ꯔꯤꯇꯤꯗꯨ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯥꯅ ꯒꯦꯠꯇꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯍꯦꯝꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟꯈꯤꯕꯗꯨ ꯃꯥ ꯑꯣꯏ. ꯄ꯭ꯔꯤꯇꯤꯗꯨ ꯍꯦꯟꯅ ꯆꯤꯡꯅꯔꯗꯨꯅ ꯂꯤꯛꯂꯥꯏꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ. ꯁꯣꯝꯗ ꯂꯤꯛꯂꯥꯏꯗꯨ ꯃꯊꯥ ꯁꯥꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ. ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯐꯥꯎꯕ ꯄꯥꯏꯅꯤꯡꯗ꯭ꯔꯦ. ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔ ꯐꯥꯎꯕ ꯂꯤꯛꯂꯥꯏ ꯐꯣꯟ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯉꯨꯗꯦ. ꯂꯤꯛꯂꯥꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯒ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅꯤ. ꯃꯈꯣꯜ ꯑꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣ? ꯄꯣꯅꯥ ꯂꯣꯟꯈꯤꯕꯒꯤ ꯃꯃꯥꯏꯗꯨ ꯑꯁꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯃꯤꯁꯛꯇꯨ. ꯃꯃꯥꯏꯗꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯂꯤꯛꯂꯥꯏ ꯉꯛꯅ ꯇꯥꯃꯣ. ꯍꯦꯝꯕ ꯅꯣꯛꯃꯤ ꯆꯪꯂꯛꯏ. ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ? ꯃꯤ ꯅꯨꯈ꯭ꯔꯒ ꯐꯖꯗꯦ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤꯌꯦ. ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯇꯥꯃꯣ. ꯍꯦꯝꯕꯗꯨ ꯑꯗꯨꯃꯛ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯎꯔꯒ? ꯎꯅꯤꯡꯕ ꯀꯅꯥꯅꯣ ꯎꯖꯁꯅꯨ, ꯈꯟꯅꯤꯡꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯈꯟꯖꯁꯅꯨ. ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯊꯣꯡꯁꯦ ꯍꯥꯡꯕꯤꯌꯨ ꯇꯥꯃꯣ. ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯏ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯍꯥꯏꯅ ꯇꯧꯏ. ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯈꯨꯗꯥꯡꯗꯨ ꯐꯥꯈ꯭ꯔꯦ. ꯂꯤꯛꯂꯥꯏꯗꯨ ꯍꯦꯝꯕꯗ ꯌꯥꯝ ꯊꯥꯖꯗꯅ ꯌꯦꯡꯂꯛꯏ. ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯁꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛꯄꯤꯌꯨ. ꯍꯦꯝꯕ ꯂꯤꯛꯂꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ. ꯑꯗꯨꯃꯛ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯌꯥꯜꯂꯤ. ꯂꯤꯛꯂꯥꯏꯗꯨ ꯁꯥꯎꯅ ꯃꯈꯨꯠꯇꯨꯅ ꯍꯦꯝꯕꯒꯤ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯑꯗꯨꯒ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨꯕꯨꯁꯨ ꯀꯟꯊꯠꯂꯤ. ꯍꯥꯏꯔꯛꯏ ꯁꯥꯎꯅ, ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯃꯨꯡꯃꯛꯅꯤ ꯈꯜꯂꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯇꯨꯀꯠꯆꯕ ꯂꯤꯆꯠ. ꯍꯦꯝꯕꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯁꯣꯐꯥ ꯂꯩꯔꯤꯕꯗꯨꯗ ꯆꯨꯡꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯊꯥꯗꯣꯛ, ꯑꯩꯕꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯒꯅꯤ. ꯍꯦꯝꯕꯁꯨ ꯎꯁꯤꯠꯇꯅ ꯅꯪꯅ ꯂꯥꯎꯔꯒ ꯀꯅꯥꯅ ꯇꯥꯕꯤꯒꯗꯧꯔꯤꯕ? ꯂꯩꯇꯦ. ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯅ. ꯇꯟꯖꯥꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯐꯣꯟꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ. ꯂꯤꯛꯂꯥꯏꯁꯨ ꯃꯁꯥꯗꯨ ꯀꯟꯖꯅꯕ ꯂꯥꯎꯕ ꯂꯦꯞꯇꯦ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ. ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ. ꯃꯤꯅ ꯑꯗꯨꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯝꯕꯁꯤ ꯉꯁꯤꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯥꯒꯤ ꯁꯤꯡꯅꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯔꯥ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯐꯠꯇꯕ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ. ꯑꯐ ꯐꯠꯇ ꯑꯆꯨꯝ ꯆꯨꯝꯗ ꯀꯔꯤꯅꯣ ꯈꯟꯈꯤꯗ꯭ꯔꯦ. ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯃꯥ ꯂꯤꯛꯂꯥꯏꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏ. ꯂꯤꯛꯂꯥꯏꯁꯨ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯍꯦꯝꯕꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯁꯣꯝꯗ ꯄ꯭ꯔꯤꯇꯤꯁꯨ ꯂꯤꯛꯂꯥꯏꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯗꯨꯅ ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ. ꯂꯤꯛꯂꯥꯏꯗꯨ ꯀꯞꯅ ꯍꯥꯏꯖꯔꯛꯏ. ꯇꯥꯃꯣ, ꯅꯪꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯅꯣ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯇꯥꯃꯣ. ꯅꯪꯕꯨ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗꯅ ꯅꯨꯡꯁꯤꯕ ꯄꯤꯕ ꯑꯣꯏꯒꯅꯤ. ꯅꯪꯗꯤ ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ. ꯄ꯭ꯔꯤꯇꯤꯁꯨ ꯁꯨꯝ ꯆꯪꯂꯛꯄꯅ ꯂꯤꯛꯂꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯤ. ꯄꯥꯈꯠꯅ ꯃꯥꯁꯨ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯃꯥꯡꯗ ꯊꯠꯈ꯭ꯔꯦ. ꯗꯥꯗꯥ, ꯂꯤꯛꯂꯥꯏꯁꯦ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯂꯝꯕꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯂꯤꯛꯂꯥꯏ ꯀꯩꯝꯇ ꯇꯧꯗꯦ. ꯂꯤꯛꯂꯥꯏ ꯁꯔꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯂꯣꯛꯅꯔꯤ. ꯗꯥꯗꯥ, ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯂꯦꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅೋ? ꯂꯝꯕꯤꯁꯦ ꯊꯥꯗꯣꯛ. ꯂꯤꯛꯂꯥꯏꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯕꯅꯦ. ꯏꯕꯣꯍꯜꯗꯨ ꯊꯣꯏꯅ ꯑꯗꯨꯝ ꯎꯁꯤꯠꯇꯕ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯇꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯀꯩꯅꯣ ꯇꯥꯗꯅ ꯇꯧꯏꯗꯨꯕꯣ? ꯁꯦ, ꯍꯟꯗꯣꯛ. ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯅꯪꯒ ꯑꯩꯒꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯀꯩꯅꯣ. ꯄ꯭ꯔꯤꯇꯤ ꯃꯥꯒꯤ ꯕꯦꯒꯀꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯊꯕꯛ ꯁꯨꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ.
ꯁꯣꯝꯗ ꯂꯤꯛꯂꯥꯏꯁꯨ ꯄꯥꯡꯒꯜ ꯀꯜꯂꯕ ꯍꯦꯝꯕꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡꯅ ꯅꯄꯤ ꯀꯥꯡꯉꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯡꯒꯜ ꯑꯗꯨꯕꯨ ꯉꯥꯛꯄꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯨ ꯄꯣꯞ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯃꯁꯤꯃꯁꯨ ꯍꯥꯏꯖꯩ, ꯇꯥꯃꯣ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯆꯟꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯇꯥꯃꯣ꯫ ꯍꯦꯝꯕ ꯀꯣꯠꯀꯤ ꯕꯇꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯥꯀꯜꯗ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯐꯥꯔꯤꯕ ꯕꯦꯜꯠ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯂꯤꯛꯂꯥꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯒꯦ ꯇꯧꯕꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯗꯨꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯄꯨꯔꯦꯟꯗꯨ ꯁꯥꯎꯅ ꯃꯃꯤꯠ ꯉꯥꯡꯁꯤꯟꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯍꯦꯝꯕꯁꯨ ꯁꯥꯎꯅ ꯄꯨꯔꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯟꯗꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯆꯪꯁꯤꯜꯂꯒ ꯍꯦꯝꯕꯕꯨ ꯐꯨꯊꯔꯦ꯫ ꯄꯥꯡꯒꯜ ꯆꯥꯡ ꯆꯞ ꯆꯥꯅ ꯃꯥꯟꯅꯕꯅꯤ꯫ ꯍꯦꯝꯕꯁꯨ ꯄꯨꯔꯦꯟꯕꯨ ꯐꯨꯊꯔꯛꯂꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯂꯝꯕꯥ ꯍꯦꯟꯖꯤꯟꯅꯕ ꯉꯝꯗꯦ꯫ ꯑꯃꯅꯁꯨ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯅꯔꯦ꯫ ꯄꯨꯔꯦꯟꯒꯤꯁꯨ ꯍꯦꯝꯕꯒꯤꯁꯨ ꯃꯃꯥꯏ ꯃꯆꯤꯟꯗ ꯏ ꯂꯣꯏꯅ ꯊꯣꯛꯂꯦ꯫ ꯑꯗꯨꯛ ꯁꯥꯊꯤꯅ ꯐꯨꯅꯔꯕꯗꯨ ꯐꯥꯎꯕ ꯑꯅꯤꯗꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯄꯨꯔꯦꯟꯅ ꯍꯦꯝꯕꯕꯨ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯏ꯫ ꯍꯦꯝꯕꯁꯨ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯍꯦꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯦ꯫ ꯄꯨꯔꯦꯟꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯏ꯫ ꯑꯅꯤꯃꯛꯇꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯍꯦꯝꯕꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯦꯟꯗ꯭ꯔꯕ ꯄꯨꯔꯦꯟꯗꯨ ꯆꯪꯁꯤꯜꯂꯒ ꯍꯦꯝꯕꯕꯨ ꯃꯕꯨꯛꯇꯨꯗ ꯈꯣꯡꯄꯥꯛꯇꯨꯅ 3-4ꯔꯛ ꯑꯃꯨꯛ ꯀꯥꯎꯁꯤꯜꯂꯤ꯫ ꯄꯨꯔꯦꯟꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕꯤ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯟꯕꯤꯔꯛꯏ꯫ ꯄꯨꯔꯦꯟꯅ ꯂꯤꯛꯂꯥꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯁꯝꯂꯒ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯁꯣꯝꯗ ꯏꯕꯣꯍꯜꯁꯨ ꯄ꯭ꯔꯤꯇꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯄ꯭ꯔꯤꯇꯤꯁꯨ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯃ ꯈꯨꯜꯂꯒ ꯇꯨꯡꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯏꯕꯣꯍꯜꯗ ꯎꯇꯨꯞꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄꯥꯡꯒꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯏꯕꯣꯍꯜꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤꯁꯨ ꯎꯇꯨꯞ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯆꯦꯜꯂꯛꯏ꯫ ꯄꯨꯔꯦꯟꯒ ꯂꯤꯛꯂꯥꯏꯒ ꯊꯣꯛꯃꯤꯟꯅꯔꯛꯄ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯤꯇꯤ ꯄꯥꯈꯠꯅ, ꯂꯤꯛꯂꯥꯏ, ꯅꯪ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯣ? ꯅꯪ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯕ? ꯄ꯭ꯔꯤꯇꯤ, ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯂꯝꯗ꯭ꯔꯒꯗꯤ ꯂꯤꯛꯂꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯝꯕ ꯌꯥꯏ꯫ ꯑꯩꯅ ꯊꯃꯣꯏ ꯁꯣꯟꯊꯔꯨꯕꯅ ꯂꯤꯛꯂꯥꯏꯕꯨ ꯅꯥꯊꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩꯅ ꯂꯤꯛꯂꯥꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯥꯗꯣꯛꯑꯔꯣꯏ꯫ ꯄ꯭ꯔꯤꯇꯤ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯁꯥꯔꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯈꯟꯕꯤꯔꯒꯗꯤ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯏꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯨꯔꯦꯟꯅ, ꯄ꯭ꯔꯤꯇꯤ, ꯅꯪꯁꯨ ꯑꯩꯅ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯒꯦ꯫ ꯌꯥꯅꯤꯌꯦ ꯁꯥꯔ, ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ꯫ ꯌꯥꯔꯗ꯭ꯔꯅꯤ ꯅꯪꯕꯣ? ꯍꯣꯏ ꯁꯥꯔ, ꯑꯗꯨꯗꯤ ꯂꯤꯛꯂꯥꯏ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯄ꯭ꯔꯤꯇꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯦꯟ ꯒꯥꯔꯤꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯂꯤꯛꯂꯥꯏꯕꯨ ꯀꯥꯈꯠꯍꯜꯂꯤ꯫ ꯄꯨꯔꯦꯟꯁꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯂꯥꯛꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯛꯏ꯫ ꯁꯥꯔ, ꯊꯥꯡꯃꯩꯕꯟꯗ ꯑꯣꯏꯅ ꯊꯧꯕꯤꯌꯨ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯊꯧꯗ ꯊꯧꯕꯤꯌꯨ ꯁꯥꯔ꯫ ꯄꯨꯔꯦꯟꯁꯨ ꯂꯤꯛꯂꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯊꯧꯔꯛꯏ꯫ ꯌꯧꯕꯒ ꯂꯤꯛꯂꯥꯏ ꯀꯨꯝꯊꯔꯛꯂꯦ꯫ ꯄꯨꯔꯦꯟꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯂꯤꯛꯂꯥꯏ, ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯄꯨꯔꯦꯟꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯗꯦ꯫ ꯂꯤꯛꯂꯥꯏ ꯇꯞꯅ, ꯃꯅꯨꯡꯗ ꯆꯪꯉꯨꯈꯤꯁꯤ ꯁꯥꯔ꯫ ꯔꯦꯟꯇꯅꯤ ꯂꯤꯛꯂꯥꯏꯅ ꯂꯩꯔꯤꯕꯁꯤ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯡ ꯊꯥꯔꯒ ꯄꯨꯔꯦꯟꯅ ꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯊꯣꯏꯕ, ꯊꯣꯏꯕ! ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯅꯪ ꯆꯥ ꯑꯝꯇ ꯂꯣꯜꯂꯣ, ꯆꯦ ꯌꯥꯝ ꯋꯥꯔꯦ꯫ ꯑꯍꯣꯏ ꯆꯦ꯫ ꯄꯨꯔꯦꯟꯗ ꯐꯂꯞ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯗꯨ꯫ ꯁꯥꯔ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨ, ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯈꯤꯒꯦ꯫ ꯄꯨꯔꯦꯟꯗꯤ ꯉꯛꯅ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯏ, ꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯅꯣ? ꯀꯅꯥ ꯂꯩꯒꯦ ꯁꯤꯗ? ꯚꯔꯥꯅꯦ ꯁꯥꯔ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯅꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯋꯥꯍꯪꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯀꯞꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯁꯨ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯤꯛꯂꯥꯏ? ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯤꯛꯂꯥꯏ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯔꯦꯟꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯏ꯫ ꯁꯥꯔ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯃꯟꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯤꯛꯂꯥꯏꯕꯨ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯏꯆꯦ ꯂꯨꯄꯥꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯩ, ꯑꯃꯗ ꯑꯃꯨꯛ ꯂꯩ ꯇꯧꯕꯗꯣ ꯐꯖꯗꯦ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯁꯥꯔ꯫ ꯑꯩꯁꯦ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯂꯩꯁꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯇꯝꯕ ꯉꯝꯗꯦ, ꯐꯠꯇꯕ ꯍꯥꯏꯁꯤꯗꯤ ꯐꯠꯇꯕꯅꯤ꯫ ꯍꯣꯏ ꯁꯥꯔ꯫
ꯊꯣꯏꯕꯁꯨ ꯆꯥꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯗꯥ ꯆꯥ꯫ ꯊꯝꯃꯣ ꯊꯝꯃꯣ꯫ ꯊꯣꯏꯕ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯆꯣ꯫ ꯑꯦ ꯌꯥꯔꯦ ꯌꯥꯔꯦ ꯋꯥꯅꯕꯅꯤ ꯑꯩ ꯑꯆꯥꯄꯣꯠꯁꯨ ꯆꯥꯗꯦ꯫ ꯆꯥ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯄꯨꯔꯦꯟꯗꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯨꯝꯕ ꯁꯤꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯍꯦꯛꯇ ꯇꯧꯔꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯁꯥꯔ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯄꯨꯔꯦꯟꯗꯨ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯔꯞ ꯆꯪꯂꯛꯂꯒ ꯃꯐꯤꯒ ꯍꯣꯡꯗꯕ ꯃꯈꯩ ꯐꯃꯨꯡ ꯃꯆꯦꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯉꯁꯥꯏ ꯍꯦꯝꯕꯅ ꯇꯧꯔꯝꯕ ꯊꯧꯑꯣꯡꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ꯫ ꯍꯦꯝꯕꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯄꯨꯔꯦꯟ ꯃꯥꯅ ꯈꯪꯏ꯫ ꯍꯦꯝꯕꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯑꯣꯏꯈꯤꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯅ ꯇꯣꯛꯈꯤꯒꯗꯧꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯂꯨꯔꯤꯕꯁꯤ ꯂꯤꯛꯂꯥꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤꯅꯤ꯫ ꯂꯤꯛꯂꯥꯏꯗ ꯍꯦꯝꯕꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯉꯁꯤ ꯍꯌꯦꯡ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯨꯔꯦꯟ ꯃꯉꯣꯟꯗꯁꯨ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯗꯨ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯦ꯫ ꯍꯧꯔꯛꯂꯒꯗꯤ ꯃꯥꯌꯣꯛꯅꯔꯒꯦꯗ ꯂꯩꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤꯁꯤꯡꯁꯤ ꯈꯟꯅ ꯈꯟꯅ ꯃꯥ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯥꯀꯟꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯂꯤꯛꯂꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛꯇꯨ ꯌꯥꯏꯅ ꯌꯥꯏꯅ ꯏꯟꯖꯥꯡꯗꯨ ꯁꯦꯝꯂꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕꯃꯛꯁꯨ ꯑꯣꯟꯁꯤꯟꯗꯦ꯫ ꯈꯨꯠꯅ ꯑꯃ ꯃꯤꯠꯅ ꯑꯃꯗꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯃꯥꯒꯤ ꯁꯣꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯄꯨꯔꯦꯟꯕꯨ ꯍꯧꯈ꯭ꯔꯕ ꯀꯥꯎꯕ ꯅꯥꯏꯔꯔꯣꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯝꯕꯒꯤ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ꯫ ꯃꯃꯥꯏꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯊꯣꯏꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕ ꯀꯩꯒꯤ ꯏꯆꯦ ꯅꯪ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯁ꯭ꯀꯨꯜ ꯂꯦꯞꯄꯒꯦꯔꯥ? ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯗꯦ ꯆꯍꯤ ꯄꯥꯃꯨꯏ ꯇꯠꯇꯅ ꯍꯥꯏꯕ ꯃꯆꯦꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯦꯞꯄꯒꯦꯔꯥ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯕꯗꯨ ꯉꯛꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ꯫ ꯊꯥꯖꯕ ꯊꯝꯕꯁꯦ ꯌꯥꯝ ꯂꯨꯔꯦ꯫ ꯁꯣꯟꯊꯔꯕ ꯃꯇꯝꯗ ꯃꯇꯦꯡꯒꯤ ꯅꯃꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯝ ꯂꯩꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯔꯔꯣꯏ꯫ ꯅꯪ ꯌꯥꯔꯤꯕ ꯃꯈꯩ ꯊꯃꯣꯏ ꯍꯦꯟꯕꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯊꯣꯏꯕ ꯌꯥꯝ ꯉꯛꯅ ꯆꯦ ꯗꯥ ꯍꯦꯝꯕ ꯀꯩꯗꯧꯔꯒꯦ? ꯗꯥ ꯍꯦꯝꯕꯗꯤ ꯌꯥꯝ ꯐꯕꯗꯥꯏꯅꯦ꯫ ꯐꯠꯇꯦ ꯃꯥ ꯌꯥꯝ ꯐꯠꯇꯦ꯫ ꯏꯆꯦꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ? ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯊꯣꯏꯕ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯌꯥꯝ ꯍꯪꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯣꯟꯊꯩ꯫ ꯏꯆꯦꯅ ꯍꯥꯏꯕꯗꯨꯗ ꯇꯧ꯫ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯒꯅꯨ꯫ ꯇꯥꯃꯣ ꯍꯦꯝꯕ ꯊꯦꯡꯅꯔꯒꯁꯨ ꯊꯩꯗꯨꯅ ꯅꯪ ꯆꯠꯀꯗꯧꯕꯅꯤ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯏꯆꯦꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯏꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝꯗꯨꯃꯇꯪꯗꯤ ꯅꯧꯄꯥꯗ ꯈꯪꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏ? ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯊꯣꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯜꯂꯨꯄꯥ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯊꯝꯒꯅꯨ꯫ ꯍꯣꯏ ꯏꯆꯦ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯣꯏꯕꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯃꯛ ꯈꯪꯉꯨꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕ ꯑꯌꯨꯛꯅꯤ꯫ ꯁ꯭ꯌꯥꯝ ꯁꯅꯥꯔꯩ ꯊꯧꯕ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯁꯟꯅꯤꯡꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯐꯝꯂꯤ꯫ ꯑꯔꯨꯕꯤꯁꯨ ꯆꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯗꯨ ꯑꯃꯃꯝ ꯌꯦꯜꯂꯒ ꯃꯥꯁꯨ ꯑꯍꯥꯡꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯁꯨꯃꯥꯡꯗꯨꯗ ꯐꯥꯎꯕ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇ꯭ꯔꯤ ꯉꯥꯡꯗꯅ ꯆꯪꯂꯛꯄꯗꯨ ꯏꯔꯩꯃꯅ ꯍꯧꯔꯛꯂꯕꯅꯤꯅ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯏꯔꯩꯃꯅ ꯒꯦꯠꯇꯒꯤ ꯉꯥꯡꯗꯅ ꯆꯪꯂꯛꯄꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯛꯂꯤꯕꯗꯨ ꯏꯔꯩꯃ ꯈꯛꯇ ꯅꯠꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯏꯔꯩꯃ ꯆꯪꯂꯛꯂꯒ ꯀꯗꯥꯏ ꯅꯆꯥ ꯅꯨꯄꯥ ꯁꯛ ꯐꯖꯕ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕ ꯑꯐꯥꯎ ꯁꯥꯕ ꯑꯀꯟ ꯑꯅꯤꯟ ꯁꯨꯡꯕ ꯅꯆꯥꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯌꯥꯝ ꯊꯨꯅ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯔꯩꯃ? ꯇꯥꯗꯒꯤ ꯅꯆꯥ ꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯤꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤꯒ ꯂꯝꯕꯥ ꯇꯧꯅꯍꯟꯒꯦ꯫ ꯅꯆꯥ ꯅꯨꯄꯥꯗꯨ ꯀꯥꯎꯊꯣꯛꯄꯤꯔꯛꯑꯣ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯍꯦꯝꯕꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯕꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯅꯦ?
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯥ ꯏꯕꯨꯡ ꯁ꯭ꯌꯥꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯈꯨꯝꯂꯩ꯫ ꯀꯩꯅꯣꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯕꯤꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯐꯦꯛꯇ꯭ꯔꯤꯗ ꯂꯥꯛꯑꯒ ꯁꯤꯕ ꯅꯥꯕ ꯃꯈꯩ ꯐꯨꯔꯝꯂꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯍꯧꯖꯤꯛ ꯏꯆꯥꯗꯣ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯤꯔꯣ ꯁꯥꯕ ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯄꯤꯔꯣ꯫ ꯄꯨꯔꯦꯟꯁꯨ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯟ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯔꯩꯃꯅ "ꯍꯩ, ꯅꯈꯣꯏ ꯀꯩꯗꯧꯔꯤ? ꯅꯨꯄꯥꯁꯦ ꯐꯨꯖꯤꯜꯂꯨ!" ꯏꯔꯩꯃꯒꯤ ꯌꯥꯊꯪ ꯐꯪꯕꯒ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯦꯟꯕꯨ ꯆꯤꯡꯊꯣꯛꯂꯒ ꯍꯦꯛꯇ ꯐꯨꯕ ꯍꯧꯔꯛꯏ꯫ ꯊꯧꯕꯁꯨ ꯆꯦꯟꯁꯤꯜꯂꯒ ꯃꯅꯥꯎꯕꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯅ ꯈꯥꯝꯗꯣꯛꯏ꯫ ꯊꯧꯕꯁꯨ ꯌꯥꯎꯅ ꯐꯨꯔꯛꯂꯕꯗꯨꯗꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯂꯥꯛꯂꯤꯕ ꯏꯔꯩꯃꯒꯤ ꯈꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯨꯊꯔꯛꯂꯦ꯫ ꯁ꯭ꯌꯥꯝꯗꯨ ꯄꯥꯈꯠꯅ "ꯑꯍꯩ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯍꯩ, ꯏꯔꯩꯃ, ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯁꯦ ꯈꯥꯝꯗꯣꯛꯎꯅꯦ!" ꯏꯔꯩꯃꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯇꯣꯟꯁꯤꯜꯂꯒ "ꯐꯨꯖꯤꯜꯂꯨꯅꯤ ꯅꯈꯣꯏꯕꯣ!" "ꯍꯩ, ꯏꯔꯩꯃ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯦ? ꯐꯨꯅꯔꯤꯕꯁꯦ ꯈꯥꯝꯗꯣꯛꯀꯦꯗꯤ ꯍꯥꯏꯗꯗꯅ ꯍꯦꯟꯅ ꯏꯟꯁꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯥꯅꯅꯦ ꯏꯆꯥꯕꯨ ꯁꯤꯕ ꯃꯈꯩ ꯐꯨꯔꯝꯕ ꯅꯠꯇ꯭ꯔꯣ? ꯏꯆꯥꯅꯗꯤ ꯃꯤ ꯈꯣꯝꯂꯒ ꯐꯨꯔꯝꯃꯣꯏꯅꯦ ꯑꯗꯣ ꯅꯊꯧꯅꯥ ꯂꯩꯔꯒꯗꯤ ꯑꯃꯃꯝꯇ ꯆꯥꯡꯌꯦꯡꯅꯍꯜꯂꯨꯅꯦ." ꯏꯔꯩꯃꯗꯨ ꯐꯦꯠ ꯇꯧꯔꯒ "ꯍꯩ, ꯑꯉꯥꯡꯁꯥ, ꯆꯠꯂꯁꯤ ꯂꯥꯎ, ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ." ꯏꯔꯩꯃꯅ ꯃꯥꯡ ꯊꯥꯔꯒ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯔꯨꯕꯤꯗꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯊꯧꯕꯗꯤ ꯀꯌꯥ ꯁꯣꯛꯇꯦ꯫ ꯑꯇꯝꯅꯅ ꯄꯨꯔꯦꯟꯗ ꯐꯨꯔꯝꯕꯅ ꯄꯨꯔꯦꯟꯅ ꯈꯔ ꯍꯦꯟꯅ ꯁꯣꯛꯏ꯫ ꯊꯧꯕ ꯑꯃꯗꯤ ꯃꯃꯥꯅ ꯍꯧꯒꯠꯄꯤꯔꯒ ꯄꯨꯔꯦꯟꯕꯨ ꯆꯤꯌꯔꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ ꯁ꯭ꯌꯥꯝꯅ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯃꯥ, ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯟꯃꯛꯀꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯅꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯃꯔꯤꯁꯦ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." ꯂꯣꯠꯄ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯗꯕꯅ ꯁꯅꯥꯔꯩꯁꯨ ꯃꯄꯨꯔꯣꯏꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯁ꯭ꯌꯥꯝꯅ "ꯃꯤꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯅꯆꯥꯁꯤꯅ ꯀꯣꯏꯄꯨ ꯄꯨꯔꯒꯗꯤ ꯅꯪꯁꯨ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ." "ꯍꯩꯃꯥ, ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯅꯨꯄꯤ ꯊꯤꯔꯝꯕ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯍꯥꯏꯕ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯆꯈꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯏꯔꯒꯦꯕ? ꯀꯥꯏꯕꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯁꯥꯎꯔꯤꯕꯁꯦ? ꯍꯣ ꯑꯗꯨꯗꯤꯅꯦ, ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏꯗꯤ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯇꯥꯏꯅꯕ." ꯁ꯭ꯌꯥꯝꯗꯨ ꯄꯨꯔꯦꯟꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯂꯒ "ꯀꯔꯤꯒꯤꯅꯣ ꯇꯣꯝꯕ, ꯅꯪꯅ ꯅꯃꯥꯟꯅꯕꯕꯨ ꯁꯤꯕ ꯃꯈꯩ ꯐꯨꯏ ꯍꯥꯏꯔꯤꯕꯁꯦ? ꯍꯥꯏꯌꯣ ꯇꯣꯝꯕ, ꯅꯪꯕꯨ ꯃꯤꯒꯤ ꯐꯦꯛꯇ꯭ꯔꯤꯗꯨꯗ ꯆꯠꯂꯒ ꯍꯦꯝꯕꯕꯨ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯨꯔꯒꯦ? ꯑꯇꯣꯝꯕ, ꯈꯨꯝ, ꯏꯃꯥꯍꯣꯏ ꯄꯥꯕꯨꯡꯍꯣꯏꯅ ꯍꯪꯂꯤꯕꯁꯦ ꯅꯪꯕꯨ ꯀꯌꯥꯝ ꯊꯤꯅ ꯐꯨꯔꯨꯔꯒꯦ? ꯐꯨꯔꯨꯕ꯭ꯔꯕ ꯅꯪꯕꯨ?" "ꯑꯍꯣꯏ ꯏꯇꯩꯃ, ꯅꯪꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯐꯨꯔꯤꯕ? ꯃꯤꯒꯤ ꯅꯨꯄꯤꯗꯨ ꯀꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯒꯤꯔꯣ?" "ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯈꯪꯉꯗꯅꯅꯣ?" ꯄꯨꯔꯦꯟ ꯇꯞꯅ "ꯃꯥ, ꯍꯦꯝꯕꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕꯗꯒꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦꯅꯦ?" ꯁ꯭ꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯈꯨꯠ ꯊꯥꯕ ꯌꯥꯗꯕꯅꯤꯅ ꯃꯔꯝ ꯆꯞ ꯆꯥꯕ ꯍꯪꯂꯛꯏ꯫ "ꯍꯩ, ꯅꯔꯣꯜꯗꯨ ꯁꯦꯡꯉꯨꯅꯦ! ꯃꯤꯒꯤ ꯃꯆꯥꯗ ꯍꯦꯛꯇ ꯇꯥꯏꯅꯒꯅꯨꯅꯦ! ꯍꯦꯝꯕꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ, ꯍꯥꯏꯌꯨꯅꯦ!" ꯄꯨꯔꯦꯟꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯤꯔꯛꯏ꯫ ꯄꯨꯔꯦꯟꯗꯨ ꯐꯥꯏꯜ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯒ "ꯍꯜꯂꯣ?" ꯑꯁꯣꯝꯗꯒꯤ ꯄ꯭ꯔꯤꯇꯤꯅ "ꯁꯥꯔ, ꯅꯪ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ." "ꯀꯩꯗꯧꯔꯦ?" "ꯁꯥꯔ ꯍꯦꯝꯕꯅ ꯃꯥꯒꯤ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯃꯈꯩ ꯁꯨꯇꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯃꯥꯒ ꯑꯩꯒꯗꯤ ꯍꯦꯛ ꯍꯦꯛ ꯂꯣꯏꯅꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇ ꯁꯥꯔ ꯍꯦꯝꯕꯁꯨ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ ꯁꯥꯔ, ꯑꯗꯨꯅ ꯁꯥꯔ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯅꯕ ꯑꯝꯇ ꯇꯧꯕꯤꯌꯨ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯔꯦꯟꯗꯨ ꯐꯣꯟꯗꯨ ꯐꯠ ꯀꯛꯂꯒ ꯐꯤꯡꯅ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯏ꯫ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯐꯦꯛꯇ꯭ꯔꯤ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯦꯝꯕꯅ ꯇꯧꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯨꯔꯕꯗ ꯁꯥꯎꯔꯝꯕ ꯃꯄꯥ ꯁ꯭ꯌꯥꯝꯒꯤ ꯊꯃꯣꯏꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯩ꯫ "ꯑꯐꯕꯒꯤꯗꯤ ꯏꯄꯥꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛꯇꯤ ꯅꯈꯣꯏ ꯈꯛ ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯑꯃꯅ, ꯍꯧꯖꯤꯛ ꯍꯦꯝꯕꯒꯤ ꯃꯃꯥꯅ ꯎꯠꯂꯝꯂꯤꯕ ꯊꯧꯑꯣꯡꯗꯣ ꯏꯄꯥ ꯄꯦꯟꯗꯦ, ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ꯫ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯀꯣ ꯏꯆꯥꯁꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯌꯥꯝꯗꯨ ꯆꯪꯈ꯭ꯔꯦ꯫ "ꯉꯥꯏꯈꯣ, ꯏꯕꯦꯝꯃ ꯂꯤꯛꯂꯥꯏꯗꯨꯕꯨ ꯊꯕꯛ ꯆꯠꯂꯝꯒꯗ꯭ꯔꯣ?" "ꯃꯥ, ꯂꯤꯛꯂꯥꯏꯗꯨ ꯃꯅꯨꯝꯆꯥ ꯍꯣꯏꯗ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ꯫ ꯃꯅꯨꯝꯆꯥꯅ ꯇꯥ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯩꯀꯩꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ
ꯃꯗꯨꯗ ꯀꯔꯝꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯚꯔꯥꯗ ꯂꯩꯍꯧꯏ ꯏꯃꯥ ꯚꯔꯥꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯃꯥꯅꯤ ꯆꯥꯔꯤꯛ ꯂꯥꯏꯕꯨꯅꯦ ꯁꯣꯏꯗꯅ ꯂꯧꯔꯨꯅꯤ ꯀꯔꯤꯒꯤ ꯃꯤꯒꯤꯗ ꯇꯥꯡꯖꯔꯒ ꯍꯤꯡꯉꯨꯅꯤ ꯍꯥꯏꯒꯦꯅꯦ ꯆꯪꯉꯨ ꯆꯪꯉꯨ ꯅꯪꯁꯨ ꯃꯇꯝꯁꯤ ꯌꯥꯝ ꯐꯠꯇꯦ ꯃꯄꯥꯜꯗꯒ ꯀꯨꯏꯅ ꯊꯣꯛꯇꯨꯅ ꯂꯩꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯗꯨ ꯆꯪꯈ꯭ꯔꯦ ꯑꯔꯨꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯊꯧꯕꯅ ꯑꯇꯣꯝꯕ ꯐꯥꯒꯤꯗꯒꯤ ꯍꯧꯖꯤꯛ ꯈꯣꯡꯊꯥꯡꯁꯦ ꯂꯨꯁꯤꯜꯂꯤ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯅꯗꯤ ꯍꯦꯟꯕꯅ ꯇꯔꯥꯏ ꯂꯩꯊꯣꯛꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯣꯡꯊꯥꯡ ꯑꯩꯅ ꯊꯥꯡꯁꯤ ꯊꯧꯕꯁꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯟꯁꯨ ꯀꯩꯅꯣ ꯈꯔ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯉꯃꯪꯗꯨꯅ ꯂꯩꯍꯧꯔꯤ